ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡꯗꯒꯤ ꯑꯦꯖꯨꯀꯦꯁꯟ, ꯍꯦꯜꯊ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯅꯠꯇꯅ ꯂꯦꯝꯍꯧꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯝꯕ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ JFDꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ Manipur NRC update tauraba matung census taunaba center ki luchingba singda taksilunaba BJP Manipur Pradesh ke MLA sing amadi party ki luchingba singi mihut kangbu amanga sinungthil Delhi gi damak Imphal thadokre. Manipur gi oina hojik oiriba fibam asida census matam khara yeithokpinaba haibada center na yarakloi daba laite haina MPCC ki president Okram Ibobina haikre. Ngasisu mafam kayada miyamna general strike saugatuna lambi thingbagi khongjang changsilli. Amadi driver singdagi sel khaige yadabagi jiribamgi SP na driver singda miyot minai chathari haina TDC ki president Hizam Ranjitna maral sikre. Krumzari ISTV ki Manipuri pau mit yang tabriba singbu taram nokchari pau sandong na pisari Manipur lengakna census ki matangda chapchaba wafam miyamda khanghandana lairiba sigi matangda hayengdagi education, health, water supply amadi electricity department natana lemhauriba department pumba boycott tawragani haina JFT na lauthokre wangkhaida laiba Wall United Club ta paumisinga unaba amada JFT ki convener Jitendra Ningombana wafam ase lauthokladuna hayeng Delhi da lengaki kangbo ma chatlagani haibasida yamna ngakpa wahang kyasu thorakli makoina Delhi da chatkadoriba sigi matangda lengaki oiba cabinet mifam famduna kari warep laurabage amadi miyamna taliba demand singa sigi matangda miyamda kari khangan balairabage amaromda makoina Delhi da chatkadoriba sida NRC tawdringaida census tawba yaroi haibasigi matangda unarugadoriba asi prime minister ra natraga home minister ra haibasu miyamda chapchana khangan balaite Jatkani amadi taksin-gani haibakak oina tawi maramaduna laibak miyamna khongsadda sigi mahai chagadaba mande maramaduna JFD na amadi laibak miyamna makoigi khongsatta thajaba laite makha taba khongjang oina hayengdagi education, health, water supply amadi electricity department natana lemhauriba department pumba boycott tawragani haike ki maikei press meet ma tawwa ikoi thengnajare ngaibudi makhoina phongdokpoda ngasi si Delhi da chalaga taksilugani haibani satkodurbo khongsat adu karam makhalgi khongsat no Manipur gi lengak sigi Manipur umgi ware plor da satkibra natraga cabinet mifam phamaga lawkibo ware bodu puraga taksin goduri bra haibudu madi modu mention tawide unagoduru bumidu kanano haibusu ikoi mention tawte satkani taksin kani haib khak oibnina ikoi da leibiri balaiba miyam da karibu tawrukuduna haibagi mungrang bamadi ikoi hasaba thamde haibagi aduna leiba sarkar gi education department, health department, water supply department madi electricity department se natna lemhoriba department kudumak leiba Manipur miyamna boycott tawre hai leiba luchingba MLA amasung minister singna ngasi phawbud asi leire nakoi awabdo khoi mateng pangne haibise kari amta pawpi dause ai walwaide aduna hauji pambak leiriba magi MLA da hangbukumna singi MLA singsu naga leader singna nakoi hauji Manipur chathri ba vegetation amasung ban miyamse nakoi wakhanda kri laibibra hangbio haina singi leiriba aikoi ge naga leader sing insan sagi MLA amasung insan sagi leader sing da hangbiraga paujil jo aikoi tunganbio haibse ai request tawjumne SS naga chaptigi aikoi gi dabi du phangdri phawba hangthaba leipuna le changchingba da aikoi sharuk yare Tampaki danate Manipur apumagi naga amasung tampaka leriba yellow mi khudimapna masi hawai hangsang yauna tawhongbai aba matamsida fajana nongmongsi aduga masigi khenaba laigumsi wakhan chaparana amana amabu ingkhanaraga akoigi thabak ase mapung phana pangthuksi aduga khoina tawgudaba thabak khudimakta miyamna cooperation pidi yu habese iripang irikcha singa masigi pawjel pijega koigi convener na Tautokiba boycott tawroidaba tawgadaba ngasi tauthokpise sida Manipur miyamna mini da bibiriba amadi mamang da bibiriba cooperation se Manipur miyam punamakna koi demand phangdri ko biu haina appeal tawde
Manipurda NRC update tawraba matung census tawnaba center ki luchingba singda taksilunaba BJP Manipur Pradesh ki luchingba sing amadi BJP gi MLA sing kangbu amanga se nungthil Delhi gi damak Imphal thadokre ngasi gi khongchada se da BJP Manipur Pradesh ke General Secretary su oiriba amadi party se gi NRC amadi census committee gi convener ke Sarat Kumar Uripo Kendra gi MLA Raghu Mane Lamlai Kendra gi MLA KSS Ibomcha Wangjing Tentha gi MLA P Brozen amadi Thanga Kendra gi MLA T Robintro yauri Mute Kangbo si nga sinumitong ba matung pung amaga minute yang kay mga da Delhi gi damak Imphal thadokhi makata na hayeng su MLA kaya Delhi da chatuna puna taksin minagani haire maruina khongsada CNRC hana tawraga census tawiu haibagi mapung oiba khongchat ni haire Manipur gi oina hauzik oiriba phibam asida census pangthok naba gazette notification thoglakpaga Lainga ki maikai de ki chahi ahum hena mioi sing humfurom lanjena duna mayum makai fawba tumna mai thaduna laitrabas sing mayum da hanjinba yadana lairiba community amaga changna ba yadriba kaya sena census matam khara yaithok pinaba haibada center na yarakloi da balaite haina MPCC ki president hanagi chief minister Okram Ibobina phongdokre wafamasi ngasi congress bhavan da pangthokpa pawgi mifamda phongdokhibane Okram Ibobina makha taraduna opposition party oina MLA masing mga khakta oiribasu laibaki isu lakpada house manung amade mapal animakta laingakta suggestion adumak tawduna lakle ngasi makse so miyamna sangsilakli ba NRC update tawraga census pangthokpiu haiduna changsilakli ba iho ase yamna munna khanaba amade sensitive oiba isu amane masida opposition party na rajniti ki khudong chaba lobagi wafam laite masina fani haina lengakna tawrakpa thabakta mapung fana sagotkani darkar leirabadi punna isu osida changsin minaba hairakpada thong launa hangduna lei haujikoi riba fiba masida mikok thiba matam khara yaithok pinaba haibada India lengakna su Manipur da thokliba thodok sing ase mayek sengna khanglibanina soidana yabirakani haike leiriba government sidaida aduga center da su akoi hainingeba Manipur gi jikisi akoina ngangwisi amnati lure koina haibise leiriba civil society organization leiriba mayam sing sida haida hajelurga opposition di politicalize tawdna moida instigate tawba khotpa adu ada hairpa ya ada pochi yamna khara sensitive oiba issue si oibanina akoi yamna ka hena akoi keno tawjaning de aduna Karigumba darkar lairagadi akoigi opposition ki side tagi maroina Congress party ki side tagi akoisu akoigi service aduga akoina mateng pangba yaba akoina pangudi kaimta ngamdaba yai aduga karigumba darkar lairagadi akoisu always we are ready Manipur NRC update tawraba matung da census tawgadabani haina Jeff dina changsaliba pungni funipal ge general striking asi nini subanumita su general strike asina maram oiduna mausa gi punsida akaiba piri general strike asi da sagatuna miyamna ngarangdagi hauna lambi thingba yauna khongjang sing changsin baleptri ngase su khwairamban kaithel pauna kaithel thangal kaithel yauna Imphal ge koibada leiba kaithel amade dukan sing thong hangna khide lenga kiloishang bank oil pump school college sing su thong hangnadri Inter-district state passenger service singsu lepki ngasi ayuksu general strike asibu sagatuna miyamna lambi da thoraktuna lambi thingbagi thabak chathari lambi da uwa faijinba madi lambi nakanda tire na chungba maithaduna lambi gi achat awok tawriba sing chalhankhide tangai fadaba lanai gari kharan natana lambi da mi chatpagi chang yamna hanthaki ningsing bayai Manipurda census tawdringai da NRC hana update tawgadabani haina demand tawduna campaign for just and fair delimitation JFD na changsiliba khongjunga si sagatuna miyamna su ihosida sarukyari DSP Diras na nungmay satlaga JFD na kaukiba pungni funipal ge general strike sogatpa singda onsilakli haiba wahogdagi kurai lamlong sajur lekai da chief minister Yumnam Khemchan amadi home minister Govindas Konthaujam gi mitam mai thakre strike sogatpa singna no NRC no census no IDP settlement no census haiba kholau kyaga loinana lambi da tire mai thaduna lambi thingbagi thabak chathaki loinana ban sogatpa sing thugaina ba mafam aduda Imphal district Police Commando DSP Dirasna Luchingba Khutpu ama mafam adu da laktuna miyam adu
तानखाइनबा होटनबदगी नाकलानी मरक्ता अकन ममोंगदा मुक्नबदा मियोय अमा असोक अपन यावखी खोंजंगदा सरुक याखिबा सिंगी माइकैदगी लमदम असिदा मितोप खंदोकनबा एनआरसी चटनहलु हाइबासी लमदम असिगे यलहोमी पुमनमक याइफनबने खोंजंग चंगसिलिबा सिंगबु पुलिसना येकनबा ओइना उबदौना नोंमै सटलगा किहनबासी तौहनिंगदे फोंदोरखी अखोइना तौरीबसे प्रजा मयांगी दमक्तनी अखोइ मणिपुर कंजे हाबी दमक्ता ngasi खोंजंगजे चंगलिबनी पुलिस मोइगी दमक्तदी मोइगी सरुकसु यावरी मोइदी सरकारगी तुलो ngaibani मोइगी यूनिफॉर्म सेपनी ना मोइदी कसु लेतना खल्लेबा अखोइसे मोइदी यूनिफॉर्म सेलिबनी हाइबा मोंगदुदा मोइना अखोइना तौरीबसे मोइदी तुलो ngaibani अखोइगी प्रजा अखोइदी तुलो ngaibनते नुक्सा मरसे थोगने अखोइ तौरीबसे अखोइगी हाइ इचा इसुगी दमक्तने अखोइना उतबदे अखोइदी ngasi येंग मोइना हाकेरा तुकेरा अखोइदी सिगास हायेंग दे हौरी इचा इसुगी दमक्तने अखोइना उजि तौरीबा इरांग सागलिबसे अदो मोइना करिगिनो मोइना अखोइबो कसु लेतना खंदना हिता चोंगदरगा नोंमैगा मुंदना खोतना थतना तौरमबदुदी खितंग फजमंदे अदो मोइ लमलोंदा नोंमै सटपा लमलोंदा मोइ तादा ताकिजनो लमलोंदा तापा मतदा मोइसु नुंगाइरा अखोइसु नुंगाइना मोइना मोइना जो अखोइसु मसं खांगनि अखोइसु मोइ मसं गाड़ी जो चेलगा चक्री गाड़ी चक्री मा पर्सनल हाइवे याद नोंमै सिंगा मकाना गाड़ी दो मा निजदब नुपानी मदु मकै मसा मोइना मोइदे मा मतेई मसा मोइना मोइदे मागी दमक्ता जो मतुंदा कना पुलेनिगा हेबल कै सोमबुक लैरो मा खुदों थिबा नंग मतम अदु नोंमै सलि मा तबा सकदा खानि मा नंगोबा नोंमै दिरस ना नोंमै सलग तो अनि अदुगा माना ममाय खुम माना चेंगी बला मा लाओ हैगा मा गाड़ी थगोलगा असाइद लेबदे कोइ मैम ताना मा चेंगी बने गाड़ी ना माने नोंमै सपतदा मथौदा फरगा मा प्रजा मयाम ने मेरा पाबी कोइ लाका की दे चेंगी तो करी किनो बमा लाओ मा पुरा बगी तो तरा बमा हां मम्मनी पुसकागी पुरा बगी तो हुई ओने लेगा मा लेगा तो मते या कोनिंगा तनिगा मोय No NRC, no census cyber demand tauduna sagolban lukram lerakta laiba ima yaifa sanglen community hall da wakat khongjang jangsen kre wakat khongjang adu no NRC, no census save Manipur, no NRC update, no census, no IDP settlement, no census aina thaba placard kyasu paike khongjang adu 14 CSO gi convener nahakpam santana isuasi da CSO sing manadab laite isuasi gi khongjang khudingmak chapchana mateng panggadabane miyam pulaga no NRC, no census की मतंगदा मणिपुर की गवर्नर याउना दिल्ली दा चतुना तक्सिन बलेख्रबनी दिल्ली ना पाम्बदी मियाम की लेंगा की अपाम्बदुदा अदुमक तौगनी फाउबा हाइरक पलई हाइखे करम मोंग दम तो कंडक्ट तो न मने पॉपुलेशन कमीशन मोइन सिरुदे द कंडक्ट केना 2025 की गना ओदा भी मोन है को मा की दपा लेई बगना हुजी फेसबुक का हमने रे तो कंडक्ट केना सरकार फिगर बमदी लोगों थोतो ना अदुई जगह ने बुलाइसे अदुदा मसीगी फिरेप से लौना होनादा 14 ना अखोइना ममांदा चीफ मिनिस्टर का होम मिनिस्टर का उनर मतुंगा अखोइना खंजबदा दिल्ली की कांग्रेस ने यादवराय ने खंगा तो दिल्ली ना मुचले अखोइ से गवर्नर उनर मगा दिल्ली चलकांदा दिल्ली मोगी लेनी बो ऑफिसर नाम जिना है अखोइदी नियम के पाम दो एग्जीक्यूट तौनब लेबे तौदबो राजनीति साथगी मणिपुर की वइना पाल लेगा आदि पॉलिटिशियन में हम जिना दिल्ली ने फमी बा कैबिनेट जिना सी तौदबनी ने हाले तरगदी अखोइना हेते तौकमबा आदि सोइदो बिथोकम बदि ओइदि तुंगदा वाकत खोंजंग अदुदा सरुक याखिबा मियामना नो NRC, no census साइबा खोलाउ लाउखे Campaign for Just and Fair Delimitation na changsaliba pungni funipal ge general strike sagol aduna Imphal tidim lambi ge mafam singda miyamna lambi thingkre India lengak na mikok thi gani hariba si mikok thi dringai NRC hana update tau mitop khandok leba matung niyom chumna mikok thi biu haina Campaign for Just and Fair Delimitation na India amadi Manipur lengak ani makta haijaraga laklabasu lengak ani na tabagi mahutta mikok thi bagi self remuneration haurakhiba amadi September amadagi yum da laga mikok thiba honaba training chatharakpagi mayokta JFD na ngarang dagi horaga Manipur pumbada pungni funipal ge general strike kaukibabu saugatladuna ngasisu Imphal tidim lambi ge malom kaithel malom makha lekai mekola changfam lamkhai machina chingba mafam singda lekai lekai gi maira paibi amadi naha singna lambi thingkibadu da ana layengi lining laishol gamari leinana lakpa natana atopa gari sing chatlankhide
Nominee ke general strikes tawgatuna ngasi Uripok Maikaida lambi thingkre Uripok Haidem Laikai Uripok Ahanthem Laikai Mamang Yambem Laikai na Rims lambi mapada lambi thingduna khongjang sangsenke Uripok Polem Laikai Uripok Khumanthem Laikai Achom Laikai Yambem Maning Laikai Ima Singna JFT gi khongjang ba sogatuna lambi thingke Manipur NRC tawdringai da census ki thabak chathabai yaroi hana campaign for just and fair delimitation na kaukiba pung nifunipal ge general strike sagatuna ngarang dagi thangmaiban yumnam lekai panchoibi women association ge masingyam labanupi singna thoraktuna lambida uwa faizinduna gari amata chalan khidre ayuk numidang naidana nupi singna lambi thingduna chathakiba general strike aduda tangai fadaba thabak dharma karma lining laishol ana ayek natana gari amata chalan khidre lekai asida leiba dukan sing thong hangna khidre Lekai asida chenba passenger gari sing amata chen khide khongjang aduga mari lenana sarukya kiba maira pai binupi amana phongdo khibada haujik manipurda ain kaina changsilakpa mitop ki masingna ichau thoktuna yelhaumi pumnamak awaba mayokna ringai tanja asida NRC tawdana census tawgani haribasi maram chade NRC tawdringai da census tawba yaroi JFD na changsiliba khongjang asida lekai asigi maira pai bisingna mapung fana sagutkani lekai asida census ke official sing lakpada boycott tawragani phongdo NRC tawdinga da census chiba yaroi amadi JFT na changchilo ko khongjang khudimata akoi kanto du me association na saru yajagani aduga yungkok thiba lakpa akoi officer sing ja akoi gi thangba ba junam na kai leiba jaga sing da akoi support am da tawjaro changal jaro han jo haijari boycott tawjari moi Sajiwa jail manakta laiba relief camp ta laiba IDP singna Impal Ukrul lambi gi Sajiwa jail lerak machinda lambi thingki khongjang aduga mari lenana sarukya kiba singna haujik relief camp kaya da IDP kaya leiringai amadi Manipur da Narol da changsinduna laikhraba mitop sing khandok naba NRC tawdringai da census tawba yaroi IDP sing hana yumda hanjil halaba matung census tawbiu census tawba yaroi haibanate mitop hana khando u haibani hairi ing na tapna leiraganda amaga changtung sing to bayana raganda amaga I pau phang bayana matamda census to biyo habani aduga akhoi no si to jeri bisi NRC to matungda census to biyo habani akhoi census to boda akhoi madugi athing balai jede tabu hairiba IDP singna magi relief camp da leiringai matamda magi mayumda hanjan matungda to biyo habani IDP singna relief camp da leiringai manungda to biganu Driver Singdagi Sel Khaige Yadabagi Juribam District SP na Driver Singda Miot Minai Chathare Maral Siraduna SP Juribam Lautok Triba Fauba Driver Sing Steering Pairoi Escort Piramba Gari Aduga SP Juribam da attached Toba Gari Sing Kudaktagi Lautok Le Haina TDC ki President Hizam Ranjit na Haikre Kagwada Labor Transporters and Drivers Council Manipur ki President Hizam Ranjit ki Yumda Pangthokpa Paugi Mifamda Hizam Ranjit na Makatana Impal Ziribam Lambida Infal Yongnaba Lakliba Gari Truck Sing Asi Lamdamasigi Chanabadagi Hauraga Hidak Langthak Yauna Nongmada Changdaba Yadraba Potlam Mapalgi Stage Singi Drivers Singna Thoram Libani Amaromda National Highway 2 Infal Dimapur Lambidi Chatpayadana Laribani Hauziki Oina Amatangariba Lamdamasigi Pukchak Pusilakpagi Lambi Oriba Sida Jiribam District SP na Lengang Pokpi Jiribam Police Station Jirighat Commando Post Asina Chingba Police Station Amadi Outpost da Sel Khaibagi Thabak Chathaduna Lakpani Lengang Pokpida Gari Amadagi Lupa Chatret Atai Outpost na Lupa Chani Dagi Chahum Fauba Laubani Masi Tauri Haina Chief Minister da Augustara da Kanghan Badagi SP Juribam na Sel Lauba Leplaga Haujikna Sel Khaiba Yadabadagi Driver Singda Yamna Mathong Huktaba Mawongda Asoiba Thiraga Fine ni Haina Lupa Lising Anidagi Taruk Fauba Laubagi Thabak Chathare Mamangai Juribam Highway da RCC Thong Laitringai Chatnaramba Gari Amana Ton Kunmari dagi Hena Puba Yaroi Haina Chatnaramba Dubo Haujik Amok Puthorakle Fitness na Chingbagi Maral Siraga Fine Laure Ngarang Magtada Truck Registration number AS01 GC 7099 dagi Lupa Lising Manga AS01 KC 5867 dagi Lupa Lising Ani WB 37E 4895 dagi Lising Ani
NL 07AA3305 tagi leasing ahum lokre masidanata na topa gari dagi su sel lokre haiba paulei maramasina Assam Drivers Union Juribam Drivers Union asu sagat laga TDC na SP Juribam lokthok triba fauba driver sing steering pairoi National Highway de escort puriba gari sing SP Juribam da attach toba gari sing khudak tagi lokthokle masidasu government na lokthok tragadi passenger puriba gari sing su lep lagani SP Juribam lokthok triba SP Juribam na lokthok kriba senfam su handokadabani haike Manipur ki pukchak louba chaliba gari singi escort puriba gari sing su yauna aikoi makhan khudingmaki gari starting thadoni aduga SP Juribam da law and order gi damakta attach tawrga leiriba hiring tawrga private vehicle hire tawrga leiriba siju akoi khudak tagi video tawrani aduga haiba SP Juribam gi mathakta athubada transfer tawthokdri bawa ma lokthokdri bawa aikoi gi gari chenba lepagi khongjang che union silchar gi union driver union Juribam gi driver union imphang gi driver union amadi TDC na pullaga aikoi apunba kenosina aikoi warepsi lawraga gari chattabi phirepsi lawbani masida sarkar na tabidaba taragadi Manipur da cheliba passenger servicing sibok yauna aikoi lepagi khongjang bo aikoi changelakani Juribam ge SP atuba matamda sindok piu haina driver singna wakat me fam kibaga loinana driver sing steering thadok lagani haikre wafamasi all Juribam road transport drivers union sinduna Juribam district congress bhavan mamangda pangthokiba driver sing ge wakat me famda drivers union ge secretary KH Kopesona phongdokhibani driver singda awaba piba khudata lepkadabani driver amadi Manipur gi miyam gi sentiment khangna SP Juribam da thambiu NH37 da driver sing free oina chalan biu haina thaba placard kya sizinake Gopesor na makata na Juribam da panduna laiba gari ayamba tha amadagi ama makai panduna laiba gari ngaktani India gi tongan ba state kaya lalaga lakpada driver singna problem amata thengnade aduga Juribam Manipur hek yorakpaga awaba kaya mayoknei Juribam gi SP na chatliba gari sing che chang sude lothena pui haina ngarang gari manga rom chalan kakpa thengnare masi driver singna waringai mathakta hena awaba pibani maramasina Juribam SP atuba matamda lokthokpiu drivers union na drivers singi welfare gi damak lupa chama lobosu athingba thamlam libani masi union na drivers singi damak awa anna tarakpa matamda mateng kaya pangna lobani maramasina athoba matamda Manipur miyam gi amadi drivers singi sentiment khangba SP ama Juribam da thabira u haina union gi maikaidagi appeal tawrakli ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯁꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯒꯤ ꯋꯦꯜꯐꯤꯌꯥꯔꯗ ꯁꯤꯖꯤꯟꯅꯕꯅꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯏꯁꯤꯡ ꯌꯦꯟꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯅꯥ ꯑꯌꯦꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯑꯗꯨꯅ Juribamda Manipur Prajagi sentiment khangbiba amadi driver mayamgi sentiment khangba SP ama athuba matamda thambinaba Juribam imlengi site tagi appeal tawjari UP gi driver amana tongan ba state kaya landuna lakpada awaba thengnade Manipur hek lansil lakpaga awaba kaya mayoknei maramasina union gi mateng lojabani union gi maikai dagi su mateng kaya pangbiri union na ayaba pidriba fauba driver amata steering pairoi haike सारे लोगों का मतलब पुलिस का तो हवाला ही छोड़ दीजिए मतलब पुलिस का क्या हालचाल है यहाँ पे इस हालत में ना पानी दाने में हम लोग पड़े हुए हैं इस हिसाब से हम लोगों ने यूनियन का सहारा लिया तो यूनियन वालों ने हम लोग का पूरा भरपूर हेल्प किया यहाँ आने के बाद में यूनियन से हम लोग को सारा हेल्प मिल रहा है और हम ये प्रतिज्ञा करते हैं कि जब तक ये यूनियन वाले हम लोगों को ऑर्डर नहीं देंगे हम लोग स्टीयरिंग नहीं पकड़ सकते ये क्लियर होना चाहिए कि मतलब हम लोग को रास्ते में जो तकलीफ हो रही है पुलिस वाले परेशान कर रहे हैं पब्लिक ओवरटेक कर रहा है मार रहा है ये कर रहा है पानी नहीं मिल रहा है ये सारी व्यवस्थाएं जब हमारा यूनियन वाला कर रहा है तो यूनियन वाला जो बोलेगा वही हम करेंगे इसके सिवा जब तक ये लोग नहीं मना करेंगे हम लोग को नहीं छोड़ेंगे तब तो हम लोग बिल्कुल नहीं यहाँ से हिलेंगे कोई स्टीयरिंग पे बैठेंगे नहीं हम ड्राइवर भाइयों का प्रतिज्ञा NRC तौहनबगे असेंबली द गवर्नमेंट के वारेप लेरबसु मिकोक थिद्रिंgai NRC तौ हाइना हाइजरिबा सिंगदा
Chai thangba futhaba haiba si government ke mayukta ni lawi government machinery da bhab tanadaba leirabra natraga center na divide and rule policy chatharibra haina MPCC ke spokesperson Soraisam Manauton haikre JFD na chathariba pungni funipal ke general strike sagat laduna mekola kaithal da mekola amadi kodom pokpe ki miyamna lambi thingduna sangsin kiba khongjangda sarukya kibada wafam ase Soraisam Manauton na fungdokibani mekola gulab high school da hangba relief camp laiba IDP sing yauna changsin kiba khongjang aduda Soraisam Manauton na India lengak na tauna bahotna riba delimitation aduga census amadi miyamna taliba NRC tawgadabani hairiba asigi matangda miyamna munna khangba yamna maru oire aikoi munna bhab tamina haudraba government na tawjasanu haina thadokhiba tarabadi masina aikhoida yamna mangjaba oihogani hauzik lairiba Manipur ge assembly ge seat asi humfuni masigi mamangda mikok thikiba aduda fangkiba missing matung ina lepkiba oi lisingani amma lisingani taramathoi gi lali haina panariba mikok thiba aduda kuki gi missing hengat pagi chang asi chada chamaga humfu oi masidi nupi amana chahida angang taradagi hena pui takpane kuki gi wa ngangba asengba yamna saba MLA Paulelan Haukip masa machanupiga chahi ahum khak khetnai haiba asina chingba oithokroi daba kaya leiribani mikok thirabadi general gi MLA seat nifudagi kuntra nithoi oiraba yai Nepal Hantaragane aduga ST gina kun Nepal oiragane masinadi lisingani kuntareta election tauragadi yelhomina chief minister oiba aroiba oiba yai lisingani kun mapalda taugani panariba one nation one election tauba taragadi yelhomina chief minister oibadi oithoklaroi naga maitai pangal missing hengat charagasu kuki ge MLA masing hena hengat kragani masi yelhomi aikoi gi rights amasung privilege mangbane masi yelhomi singna munna khanta hausi loinana government su NRC taunaba assembly da fawba warip loba leiringai miyamna NRC tawbiu haijariba singda futhaba sidi government ki mayuktani logani haike India government ki de koi kaung ohum thong khana halaga koi bu union territory ki thakta union territory ohum semge habigi planning kuki gi union territory ma maitai amadi maitai pangan gi union territory ma naga ge ma sidi Manipur apun magi sakam kairani aru masi thingnaba population size ya masagi haibe assembly gi masing lepak basida ki ba phangna khena rakadori sa oidanaba amadi tungai cha sugi hingbagi racha mat khidanaba koi siuma chum khongjang ja pung phana sagot mina jaidana Manipur miyamda amadi mapanda leikraba punam ki famda apil tawgeri thank you Churachandpur dagi lanjilak laga hauzik mekola da leiba mekola gulab high school da changjafam lauriba ngairangbam maichona aikhoi hauzik leifam leitadana awaba khanglingai yum fawba hanjinba yadana leiringai asida mikok thigani haina government na tawriba yamna maram chade aikhoi gi awaba government na de yengsin bidana thamliba yum hanjinba fangdana relief camp ta leiringai karamna mikok thigadoribano hauzik chara na macharaga hinglibane icha isu setna khainaraga tongan tongana leiribane mikok thige hairagati aikhoi iyumda hanjilaga niyom chumna iyumda leiraga missing thibada yaujage NRC tawbiro aduga mitop khantoklaba matung missing thibiu haike aduga AFC na tawba isa isuna je yang kan hona reisia masi akoi jum koi matung na koi sagot lepoya adom akoi thogkhine ba akoi khongpham thol halal aya atuba matamda aikoi gi khumgang iramdam aigi nungsiraba aigi iramdam du da imai cha koi punna lehenbiyo aduga makoi gi tawning thabak to tawhanbi Mahabali punba nupiluf Mahabali kabui khulnasu wakat mi fam dana khongjang sagot kre NRC tawrba matung mikok thigadabani haiba khongjang makha tana sagot kani haire NRC tawdringai census tawba yaroi haina campaign for just and fair delimitation JFT nangarang dagi hoduna sangsilakli ba pungni funipal ge general strike nangasisu Thawbal district ta chauna chaitheng pikre miyamna banasibu mapung fana sagot kre angan bayuk tagi horaga district ase ge tongan ba mafam sing national highway 102 da thokna raktuna akan mamong da lambi thingbagi khongjang changsinake kyam babu bazar Thawbal bazar athokpam bazar khangabok bazar wangjing bazar yauna atai khulaki mafam da ban chogatpa naha amadi imaibel kaya tolaktuna akan mamongda lambi thingbagi khongjang chathake Maitai Community Joint Coordinating Committee Waithau Kiam Sifai Hauka
Waithau na Kiam Babu Bazar da Sangsin Kiba Khongjangda Imphal dagi Thobal DC Complex tamna Lakiba Deputy Commissioner Thobal Wairobitagi gari fawbu yauna gari kaya mamai leidun halanke ana ayek amadi airport chatpa gari natna makalamatagi gari chatlan khide Babu Bazar Changsin Kiba Babu Bazar da Changsin Kiba Khongjangda Sarukya Kiba Khongjangloi amana Manipur government amadi central government anina Miyamgi kholau tabidaba ase yamna pende census tawdringai NRC hana tawbiu haina JFT na taliba maram chabadi manase lenga kasina tabiu amadi leiba thabakta onthokpiu natrabadi miyamgi hena kanba khongjang kaya changsilaknaba machak ama oikhiba yai haina lenga ki pukning chingsilake athu tamda census tawdringai da NRC hana tawbiu adu matungda natragadi manipur pajab thidamangna Boyam Saunaba, Sauba, whatever Maraga, I can be who I come a consul catch like a Hadra, I want to see my from Zedi. Jeff Dina Manipur Pumbang Rang Dagi Changsiliba General Strike na Maram Oiduna Besnupur District Imaroiba Kaitel Singh General Strike Mamitari Besnupur District Imaroiba Kaitel Singhi Manungda Kaitelama Oidiba Nambol Kaitel Dasu Ngarang Dagi Makalamatagi Dukan Singh Thong Hangna Kidre Ngasisu Lanai Gari Karanatana Passenger Puba Gari Amata Chatna Kide Lining Lai Solamadi Mai Ising Yauna Ana Laing Oinadi Ayat Apan Pikide Pam Daba Tawdok Toktanaba Security Singnasu Akanba Mawungda Ngak Sen Bagi Tabaksu Chathari Bisnupur District ke Kainau dasu ngasi lamdam adugi club organization amadi Maira Loop Singna Dukan Singh Thong Lonsinduna ayuk tagi hauduna tidim lambi thingduna khongjang changsen kre lambi thingbadu da lining laishol ana layeng mai ising yauna emergency singdi konsin kidrabasu lanai gari singdi thatuna halanke sarukya kiba club ki thaupuba amana leiba ki thaudok ama lakpada Manipur da laiba miyamna puna sarukya minase Manipur lengakna census ki damak training piriba oza singna su isa gi su sarukya Khanbiduna NRC hana update tawdriba fawbadi yumdagi mapal thokpigano karigumba Manipur lengakna ngami haiduna census ki training asi loiraga yumda yumgi missing thiba amadi mikok thiba lakadaba sing boycott tawbaga loinana kainauda kana amata changhaloi kainaudagi census ki damak yawbiriba singnasu kainau miyamgi apambagi mayokta census ki damak duty chatpasu yaroi maduda tholakpa afafata kudingmak Manipur lengak amadi masa na tekchak pujagadamni haike area da leiriba agoi ozasing adaidi census ki damakta training phangaganda yauriba sing asina aikoi gi census ki damakta thokpasu yaroi haidana aikoi gi apunba maira paibi amadi club ki kainogi apunba maira paibi club singi maikei dagi media gi thongda lebang myamgi mamangda government da singba wafum si thamjari Kaapo sangbam dasu lamdam adugi masing yamlaba club ki thomi sing amadi maira paibi luf ki masingna tidim lambi da tholaktuna JFT na changsiliba general strike asibu sogatladuna lambi thingmagi khongjang changsin kre sarukya ki bi kaapo changbam maira paibi luf ki secretary Rina Bai Lairen Jamna Prime Minister Narendra Modi na Manipur bu yeknaba amagumna khanduna ngasi fawba tangdu laitana lainana basin bidri Chahiyum helaba kangnuki irang asisu loishindana thamlaga makhatana amuk mitop kayabu Manipurda changhanduna thamlaga Manipurasi mothatnaba sinba manba mawungda tumina laishili Manipurda NRC hana update tawdriba makai census tawbu yaroi JFD amadi luf kyana changsalakpa khongjang kudingmakta mama oibi leptana sawatkani haike indigenous people sing je muthat lage habigi togum matagum tawbiraba matungda NRC chungcha chalandana census tawgani yungkok thigani mikok thigani haidana tawrakpasida aduki mati akoi penjade Sarukya Kiba Pedwa Club ki secretary Maibam Azitna Manipurda Hana laitaba khulkaya lepa laitana maming thonjinduna tholak libase Manipur lengak na hiram amatada ayaba piba yaroi Manipur kan bahaibase Manipurda punna khundaminariba yelho furup aikoina kanjagadabane JFD amadiluf kana census amadi Manipur kanana bachang silakpa khongjang khuding makta aikoina sawatkani haina makhata ke census thidringa da NRC hana to pokpiu IDP kaya ama relief camp da leiriba singa sama sa gi yumda halala matungda masigi thawak se paikhat janingi masi araga koi oisinjal
ngarangdagi changsiliba general strike na maram oiraga Kakching district amadi Imphal West district anegi lona bada lairiba Sekmaijin thongda lamdam adudagi Maira Paibi amadi clubs ki miyoi sing thoraktuna lambi thingbagi khongjang sangsili general strike asina maram oiraga National Highway 137A gi Hiangthang Samuro Oinam Wangoi Thongkhong Lakshmi Bazar Mayang Imphal Uchiwa Sekmaijin na chingba mafam singda general strike asi kanchulakpagi mamitari maya lambi gi maruiba kaithal singdasu ngarangdagi dukan sing ayamba thong hangnakhide ngasisu lanai gari khara natana passenger puba gari amata chatnakhide lining laishol amadi mai ising yauna ana laying gi oinadi ayat apan pikhide khongjang aduda yaukhibi Sekmaijin ningol khong Maira Paibi gi secretary Mayengbam Thoibina Manipurda Housing NRC tawdana census tawbiganu aduga census tawnabagi thawrang tawduna lenga ki employees singna training tawriba asi lepiu karigumba lengak na NRC hana tawdana census tawrakpa taragadi Sekmaijin gi oina boycott tawgani aduga JFD na changsilakpa khongjangda saugatkani haike अकोई सेंगमाइजिंगी ओइनदी एनआरसी तौदना सेंसस की तमकता अकोई एम्प्लॉयीसिंग चंगक मतमदा अकोई बॉयकॉट तौजगनी अकोई अथिंग थमजगनी हाइबो वाफम जे अकोई मीडिया की थमजरी अदुगा लोइनना जेएफटी की इसासिंग चंगजलक खुंजिंग खुदिंग मक्तजु अकोई सेंगमाइजिंगी मियामना मेरा अपुनबा क्लब ऑर्गेनाइजेशन अमदी मेरा पाइबि लुक खुदिंग मंगना सगचगनी हाइबो वाफम जे थमजरी Upokpidasu lamdamadugi imai bel sing club ki thawmi singna JFT na changsiliba general strike asibo sagoladuna tidim lambida thoktuna lambi thingbagi khongjang changsen ke analayeng mai sing amadi emergency gi natana makhalamata gi lanai gari sing chatpada athingba thamke sarukya ki bi Maira Paibi luf ki luchingbi amana matam kya gi mamangdagi NRC update tawduna census tawba yaroi haiduna Manipur miyamna lauduna laklabasu lenga ka sin tapi dana leiri housing relief camp sing da leiriba IDP sing gi mayum makai sing leirami haiba fauba खंगदनबा तेमथोखिबा सिंग अदुदना करमना युम मसिंग थिगदौरी IDP सिंग हाना मयुमदा हंजनबा याहलु अदुगा कोना सेंसस तौबियु सेंसस तौबा लाकदबा सिंग खुलदा चंगलकपा यारोय मियाम गे पामबगी मायोक्ता थबक तौबिगनु अखोइना अखोइगी तुंगी लंबी सेमलमसे अखोइना अखोइगी खोंगुल मुथतनबा सिलबदी तुंगदा मणिपुर कौबा स्टेट अमा लेरमी हाइबा फावबा खंगदबा याय हाइखे सेंसस तौबीबा लाकपीगदौबसिंदा अखोइ बोयकॉट तौजगनी अखोइ खुंगंसिगी चंगनजरोय हाइबो वाफमसिजु अकनबा वाफम अमा ओइना थमजगे अदुना तुंगी दमकता खल्लगा हौरेइबा इसा इशुसिंगी दमकता खल्लगा हाइरिबा नो सेंसस नो एनआरसी हाइबा वाफमसे मयाम पुन्ना सौगनमिनसी हाइबा वाफमसि थमजगे Campaign for Just and Fair Delimitation na Manipurda NRC tawdringaida census tawba yaroi haiduna chathariba general strike asibu mapung fana saugatuna Kakching district nongmai khongdasu lamdamadugi miyamna lambi thingduna khongjang changsenkre Sekmaijin to Tokpaching Union of Development Agency studana sinduna nongmai khong mayai amadi awang lekai gi miyamna khongjang aduda studage executive member Salam Joina tungi mirol gi damak no NRC no census asibo Sekmaijin to Tokpaching gi miyam haunaruba tawdana khongjang asi changsin bani yumdang bana kaina ba haibagi thawongda Manipurda masing khangdana mapaldagi lo kaina changsilakliba mitop mirancha sing NRC tawdana khandoklaba matungda census tawgadabani IDP sing masa gi maramdam mayumda hanjandriba fauba census tawba yaroi JFT na Manipur miyam ga na changsiliba khongjang asi nongmai khonggi miyamnasu hanbalaitana sarukyagani lengakna policy program soibadagi illegal immigrants sing khandok tabadagi state asida ngasidi elhomi sing refugee amagumna lairi lengakna state forces sing da thauna pi daba chingkhong chingya da state forces sing na ngaklaba matamdata ingtappa elhomi pumnamak punna leiminaba fangani haike Manipur ki chingkhong chinga ngaklaba matamdada akhoi ki ing tapas hanti mahiron amadi akhoi jelhomi purup akhoi punna leiminaba yabagi tanja adu lawgani maramaduna state force ta thauna piba amadi akhoi ki no NRC akhoi ki mitok khandok tana akhoi census tawba yaroi haiba pandamda akhoi ki ngasi gi akhoi ki dana asi tawjabane Langmaidong United Club Organization ki members sing apunba Maira Paibi amadi Langmaidong miyamna su Manipur apunbagi pung Nipal ki general strikes tagotuna lambi thingbagi khongjang changsile
NRC tawdringai census tawba yaroi haina campaign for just and fair delimitation zeb dina ngarangdagi hauduna changsilak liba pungni funipal ke general strike impales ke andro SC ke manung chana laiba nungbrang khungi miyamna su mapung fana sagat kre ngasi angan bayuktagi amlaba naha singna khulgi lambida thoklaktuna lambida uwa paishinduna achat awok sing thingba amadi no NRC no census long live Manipur haina kholaw kya sulaw kre NRC tawdana census tawbi yaroi Manipur matat naba India amadi Manipur lengak na senbiganu relief camp te laiba IDP sing yumda hana hanjul hanlaba matungda mikok thi bagi thabak pangthokpiu Jeff dina changsil liba khongjang khuding makta sawat kani haina lambi thingduna ngasi Bisnupur district ki manung chanba ithai khuna ward number 2 amadi ward number 3 da ithai khunau gi maira paibe singna lambi thingduna khongjang sangsin kre khongjang adu da sarukya kibi ima amana Jeff dina ngarang dagi chatharaki bapungni funipal gi Manipur pumba banase saugatuna ithai khunaugi ima singnasu lambi thingduna khongjang ase changsin bani maramaduna NRC tawdringai da census tawba yaroi amadi relief camp ta laiba IDP singbusu hana magi mayumda hanjul hanbiu adugi tungda mikok thibagi thabak chathagada bani aduna tana karigumba lengak asina ngami haibagi matagum tawraklagadi ithai khunaugi ima singnasu khongfam chetna lepli haike NRC hana tawbiu aduga Celsius tawbiu habani akoi Celsius tawbada athing ba kaimta leijade akoi prajana pamiji NRC hana tawbiu natragadi Celsius tawba yaroi habagi damakta akoi mayam apun bukhongjang changjanbada chawachari dina tawba changjalak bukhongjang guding makta akoi ithai khunaugi praja singna chawgatna bagi damakta sem saraga akoi leiri haibasima akoi sarkar da media gi kaino lawjaraga phongdokjari Tera Maikai Dasu Miam Thoraktuna Lambi Thingbagi Kongjang Jangsin Ki Tera Lukram Lerak Tera Bazar Thangapat Amadi Vijay Govinda Changfam Nachingba Singda Maikai Adom Gi Miam Maira Paibi Nupiluf Kyana Lambi Thingbagi Kongjang Jangsin Ki Brahmapur Thangapat Mapal Maira Paibiluf Amasung Youth Development Club na JFT ki Kongjang Sagot Laduna Thangapat Mapal da Wakat Mifam Chathakre Maira Luf ki President Numaitem Amuna Campaign for Just and Fair Delimitation na Sangsilakpa Kongjang Singda Sagot kani haike Ain kaina sangsilak riba mitop sing asi maramdam da halan kinaba iramdam Manipur kan bagi upay oigani haina campaign for just and fair delimitation na NRC hana update tawbiu aduga census ki thabak pona chathabiu haina kongjang asida Brahmapur Thangapat Mapal Maira Paibi lupna hawai hakjang yauna chawgachari Ya School Kendragi Manung Chanba Loklaubung Mapada Lamdam Adongi Ima Ibel Kiana National Highway Impal More Lambi Thingduna Ban Ase Sagotle Tangai Fadaba Deba Karma Analaying Press Singdi Apan Bapikide Brilliant Club ki Thaumis Singh amadi Samusang Apunba Maira Paibi Ima Singh nasu lambi thingduna sagot kre no NRC no census saiba kholau kya su lauke sarukya kiba Ima amana Manipur census toba yaroi NRC hana chotna hangada bani haiba wafam kaya phongdoke NRC hek tawdi makai khogi census tawbase asi khoi imba mo aida akhoi masim matang so yaning de Jeff Dina Kaukiba General Strike Sagatuna Khanarok Langdum Tauramfai Maring Laifarok Maring Uranchiru Sandang Senba Maring Funal Maring Chanam Sandrok Funal Kunau Maringi Maira Paibi Amadi Club Ki Thaumi Singna Imphal Yaripok Lambige Langdum Lamkhai Karongda Lambi Thingki Kongjang aduga mari lenena sarukya kiba singna NRC tawdringaida census tawba yaroi IDP sing mayumda hanjil handana census tawba yaroi haiba kholau lauke sarukya kiba singi maikaidagi hauzik Manipur gi oiriba fiba masida NRC tawdringaida census tawna bahon araklabadi saruk yariba kul singda official amata changba thingani haina phongtokhe Demographic imbalance waidana laifam chapam ga missing ga chana daba du ba khallama laktana miyam wa ga daba amade indigenous people sing ase matam chahi khara gi matungda aikoi loisan khi daba na maram oirakanda aikoi ngasigi asigum laba mifam ase phambane Manipur government na amade India government na parja miyam na pam leba dung laba NRC tobiu aduga census tobiu haiba wafam se aikoi miyam na ngase mari leinaba authority government ge site wakhat chare Census tawdringai the NRC se tawka tawbani
si tautragati NRC tautragati census se lana chakhrati akhoi ki indigenous people da tungda kai ga tawba shoi ga tawba yam lakka tawba maram oina hana NRC tawga tawbni tungda census tawthabi ka tawbni JFD gi meeting makada changsiliba pungni funipal ge general strike asibu sagatuna asagulban nepra major apunba maira paibinasu lambe thungdana khongjang changsin kre khongjang aduda lekai aduda leiba nupi kya su thoraktuna tangai fadaba thabak natana chathok chasin tawhan khidre IDP singsu mini IDP na aikhoibo foreigner mitopni haina khanbi ganu IDP aikoi hana yumda hanjul halaba matungda niyom chumda NRC update tawbiraga census tawbiu maduna trabadi census tawba yaroi haina churachanpur dagi lanjelaktuna relief camp ta leribi IDP amana phongdorakle wafamasi JFT na manipur pumba pungni funipal ge kauriba general strike asibu sagotladuna leimara mamadi oinamda hangliba relief camp singda changjafam lauduna leriba IDP singna thambal mari college oinam gi gate mamangda chathakiba lambi thingbada sarukya kibi churachanpur dagi IDP nupi amana haikibane IDP nupi aduna makata na haikibada India amadi Manipur lengak na census tawgani hariba se yamna fai aikoi su support tawjagani adubo census tawdringaida mapaldagi changsinduna leriba mitop sing hana khandokpiduna NRC update tawraba matungda census tawbiu isagi yum maina thadokibadagi yum laitraba aikoibo mitopni foreigner ni haina lagodawribra hangladuna aikoi IDP singbu isagi yumda hanjillaba matung NRC update tawiduna census tawiu matamadu dai koi su soidana lenga ki mating pangjagani hauzik census tawrabadi manipur da khundari ba elho furup singdi minority taduna nongmadi soidana mutkiba yabagi akibalai haina su makata ke counting to have the mikok thi base akhoi na khangjaningi the IDP mayam haisi hojik su relief camp na leri more de gi su champur de su akhoi de yum je laitra bani na sarkar na census thi base karam ma mong de thi ga doin have je akhoi khangjaningi have de akhoi gi yum haire laitre champur de gi loina to khai gra du na akhoi na hojik relief camp na lera bani na kamaina karam ma mong da karam condition da census se thi ga da have je akhoi IDP mayam gi bakhalon je khangjani IDP mayam na pamadi census se thibi yu sarkar na tawba thabak ta koi support tawjage tawbutabu akhoi je IDP mayam se resettle ta holaga yumda hanjila matungda census thibo oraga de akhoi na su hena adu do khoina sarkar gi da support yam tawjagani haina haijani 14 CSO samasung tongan bayel hafurup singi miyoi sing yauna miyoi tarana saba tim ama NRC tawdringai da census tawbu yaroi haiba demand asi fangnaba Delhi da hayeng chatlagani haina 14 CSOs ke convener santana hakpamna pamusinga unabada phongdokre kom union gi president kabu union gi president amuko ki president na chungba maru oiba miyoi sing amasung 14 CSO gi maru oiba miyoi sing yauna pangthokiba pamusinga unabadu da makna makhata na legally demand asi fangnaba hotnari governor unabada census asi yaithokpa mathau tai haiba wafam governor da thamkre original Indian citizen asi khandok naba hotnabada political will ama mathau tai 14 CSO na su political pursuit tawgani haiba si taramna oi 14 CSO gi oina su committee ama sembagi apambalai numit khara Delhi da camp tawrga miyamna pamliba demand asi fangnaba wari sanaba thaurang tawduna leire India government amasung Manipur government animakna miyam galoina na tripartite talk ama mitop khandok pagi matang da tawbana kanaba leigani khali team asina BJP gi luchingba sing amasung center gi luchingba singa unaduna miyam na taliba demand asi fangnaba sanaba yaba wari sanagani phongdokhi NRC sina Assam da su tawgibnina baidagi laiba akoi da leiba pambai ama oibra na logjai adubu akoi gi legally yengma matamda Manipur state na sudum tawjaba yaba jaga even honorable MP na khangba matamda 2025 ki foreigner act da su tawba yaba thaba khara lei haibase si leiba jingje tawminna ba yanaba expert committee citizen gi will amadi leiriba apamba mayam do phongdokmina ba yanaba committee amagi dakar amadi leibni haibase akoi ngasi judum Manipur government da committee si hujik sudum form tawbiyo ena thamjari loina na akoi gi chatminariba मियोय तरा हाइब तारे हयेंग दिल्ली दा परसु तौदोरिबा रोंगमई नागा की मैतै पांगन की देन अखोई सीएसओ सिंगी 14 की मैतै लिपुन की लैबा अखोई चिनाव मयाम से सिगी चिनाव मयाम सिगा अखोई परसु तौमिनो मतमदा अखोई ट्राइपार्टाइट टॉक कुंबा नत्रगा बीजेपी की लैबा पार्टी की प्रेसिडेंट जनरल सेक्रेटरी सिंगा अखोई उनबगी तंजा दो लौजगनी लौरो मतुंगदा मणिपुर मियाम की अपाम से नमदना अखोई की अपाम से पीदब तारगदी कई तौबा यागे हाइबदो मखाता खननब जगा दो कोई लौगने Mikok thiba union list oizarabasu government na tauge hairabadi state list oiriba law and order na
मरम ओइरगा मिकोक थिबगी थबक तौबा याद्रे एथोपियु हाइना कैबिनेट ना वारेप लौरगा मिनिस्टर नत्रगा चीफ सेक्रेटरी होम सेक्रेटरी थागदबने एमएलए तरा कुन चटलबसु मखोइना गवर्नमेंट की महुत सिनबा यादे उनबगी परमिशन पीनी पिरोइसु खंगदे हाइना एडवोकेट खाइदे मनिना हाइख्रे लोकलाउ बुंगदा लैबा मसागी उमदा पांगथोकपा पाउगी मिफमदा एडवोकेट खाइदे मनिना जेएफडी अमदि म्यामना नेशनल रजिस्टर ऑफ सिटीजन्स अपडेट तौदना मिकोक थिबिगनु हाइबने मसी अरुबा अमसु नते हौजिक ओइरिबा लॉ एंड ऑर्डर की फिबमसी येंगलगा गवर्नमेंट इंटरिम ऑर्डर ओइना थोकपा याई कॉन्स्टिट्यूशन के मतुंग इना सेंसस तौबासी यूनियन लिस्ट यावी अदुबो लॉ एंड ऑर्डर असिदी स्टेट की सब्जेक्ट नि सेंसस तौबदा सेंट्रल गवर्नमेंट के स्टाफ खक्तन यारोई स्टेट गवर्नमेंट के एम्प्लॉई सिजनगने हौजिक सेंसस तौनबगे ट्रेनिंग तौबा अथिंगबा लैरे लॉ एंड ऑर्डर की फिबम फत्रे अदुना स्टेट लिस्ट ओइरिबा लॉ एंड ऑर्डर की फिबम फतबना मरम ओइरगा लमदमसे द मिकोक थिबा याद्रे अदुना एनआरसी तौद्रिंगाई मिकोक थिबदा खुदोंग चाद्रे अदुना मतम खरा यैथोकपियु हाइना कैबिनेट ना वारेप लौरगा सेंट्रल गवर्नमेंट ता खंगलगा तकनबा याई मसीदा नतना गवर्नमेंट की स्पोक्स पर्सन अनिनसु एनआरसी की फिरेप लई हाइख्रे लिसिंगनी कुनिथोइगी अगस्त की मंगादा एन बिरेन की गवर्नमेंट मतमदा असेंबली दा अमत ओइना यानरगा एनआरसी अपडेट तौबियु हाइना वारेप लौखे लिसिंगनी कुनमरी की मार्च अमदा अमुखना फिरेप लौख्रे लिसिंगनी कुलहुमदोगी जनवरी 13 गवर्नमेंट ऑफ मणिपुर की महुत सिलगा मतमदुगी होम कमिश्नर ना मिनिस्टर ऑफ होम की सेक्रेटरी दा अदुगा लिसिंगनी कुनमरी की जून 13 दा जॉइंट सेक्रेटरी होम ना मिनिस्ट्री दा अमुखना रिमाइंडर थारगा तक्सिन खिबसु लैख्रे यूएनसी अमदी कोकोमी अचौबा लुप अनि असिनसु गवर्नर की खुथांगदा एनआरसी तौबिनबा प्राइम मिनिस्टर दा मेमोरेंडम पिखिबसु लैख्रबने मसी मयाम असिना मरम ओइरगा एनआरसी तौदबा याद्रे हाइना सेंटर दा हाइबगी महुत्ता एनआरसी हाना तौबगी फिरेप लै बन नतबा अतोपा खुंजंग ओइना तौबियु गवर्नमेंट के अपाम्बा लैरबदी लॉ एंड ऑर्डर ना सेंसस तौबा याद्रे हाइबा इंटरिम ऑर्डर थोकलगा मिनिस्टर अमत थारगा नत्रगा चीफ सेक्रेटरी होम सेक्रेटरी थारगा तक्सिन हनबा याई एमएलए ना गवर्नमेंट के महुत सिलगा थाबगी मरम चादे हाइखे गवर्नमेंट की तरफ तकी एमएलए मंगा थारे एमएलए कुन थारे ची they cannot be represent the government मोइदी लेजिस्लेचर नि मोइदी पार्टी की ओने तोगदबनि गवर्नमेंट ना मणिपुर गवर्नमेंट ना सेंट्रल गवर्नमेंट दा गवर्नमेंट की ओइबवा मा हाइगे हाइरबदी आइदर मिनिस्टर और ब्यूरोक्रेट आईएएस ऑफिसर अम थागदमना अदु नतना अखोई मयाम अमा हौदना अखोई पार्टी की एमएलए 15 थादोरे कदुदोरिबा अदु थारगा परमिशन पिरकदर पिर ओइदरसु खंगते द गवर्नमेंट को लेवल दा डायरेक्ट प्राइम मिनिस्टर दा चे इदना कैबिनेट न सिगुम वारे मम तंगाई फदना लौदबा याददना सेंसस से सरकार न तोगदबने हाना लेपगसु मणिपुर ददी लोअर नजर लेबा सेंसस तोगदब सिंगदुदा अपन मयाम अमा पीबनिना अदु थुगाइरुबदा अचौबा प्रॉब्लम अमा ओइबनिना मणिपुर ददी सेंसस से तोहनजद्रे हाना सरकार न लौथोकदबनेबा मतम खलेगी ओइना मसी गवर्नमेंट ऑफ इंडिया न याबिरो हुजिक फील्ड सेंसस तोबा यादबनिना हाना बोल स्टेप अमा लौगदबनी थौबाल अपुनबलुफ तालना मणिपुर की थौदोक वाथोक यादा सरुक यादुना लाकपगुम हंदक मणिपुर गवर्नमेंटना सेंसस होमी मुथतपगी पांदमसे अकनबा मवोंगदा यानिंगदे सेंसस तौद्रिंगैदा नेशनल रजिस्टर ऑफ सिटीजनशिप एनआरसी हाना तौगदबनि हारि लुबसे की वांगांग लोय एस अमरजितना पाउमिसिंगदा सेंसस तौबासे यामना फबा खोंथांग अमने सेंसस रिपोर्ट अदुना पार्लियामेंट पुथोक्तुना प्लानिंग प्रोग्राम कया हापकदबा ओइरगसु हौजिकति लमदमसिदा इलीगल इमिग्रेंट्स अमसुंग कुकी नार्को टेररिस्ट मसिंग यामना लैरि मखोय हाना एनआरसी तौदुना खंदोक्लबा मतुंगदा सेंसस कोना तौगदबने मखा तारकपदा थौबाल डिस्ट्रिक्ट सेंसस का मरी लेनबा मखल अमतगी ट्रेनिंग प्रोग्राम तौब यारोय अदुगुंबा थबक थौरम खुदिंगमक तालना अथिंगबा थमली लोइनना मणिपुरदा मफम क्यादा सेंसस तौबा यानिंगदे हाइदुना खोंजंग संगसिनबदा मणिपुर पुलिस ना माइरोय सिंगदा काहेनबा पावर लाना सिजनदुना फोबचैबगी थवंग अदु तालना अकनबा मवंगदा कंडेम तवी मखा तारकपदा मणिपुर गवर्नमेंट ना मणिपुर मियामगी खलगा एनआरसी तौरबा मतुंगदा सेंसस तौगदबनि हाइखे मणिपुर की मफम कयादा सेंसस तौबा सुबु यानिंगदुदना तोंगान तोंगानबा लुप कया छात्र महिरोय कया मेरा पाइबी कयाना पेंददुना इरांग हौरपा मतमदा मणिपुर पुलिस ना ngami हाबगी मतागुम अखोगी मखोगी पावर से मिसयूज तौदुना छात्रनी इमाइबेनि खंगना यामना तमथीबा मोंग द फुजैबा तौबसी थवल अपुनबा लुप तालना अकन मोंग द कंडेम तौवी लोइनना मणिपुर गवर्नमेंट ना मणिपुर प्रजा पुनमकी इहुलसी खंगबिरगा
अदुगुंबा इलीगल इमिग्रेंट अदुगा अखोगिन कुकी नाको टेररिस्टिंग अदु एनआरसी तौदुना खंदोक्लबगी तुंगदा सेंसस असे तौबियु हाइना थबल पुंबुल ताल निसिंजरी लोक जनशक्ति पार्टी एलजेपी रामविलास यूथ विंग मणिपुर यूनिट के स्टेट प्रेसिडेंट ओइना थौपुनबा पेवम जेक सिंह खलखरे पार्टी सिगी नेशनल प्रेसिडेंट यूथ विंग अमदी नॉर्थ ईस्टर्न स्टेट सिंगी इंचार्ज प्रणब कुमार न थादोरकपा चरोल अमदा मागपु एलजेपी यूथ विंग के स्टेट प्रेसिडेंट ओइना खलखिबनी हारि पार्टी सिगी नेशनल प्रेसिडेंट यूनियन मिनिस्टर ऑफ फूड प्रोसेसिंग चिराग पासवान की मखादा मागना यूथ विंग के स्टेट प्रेसिडेंट की थौ पुगने मणिपुरी लोलना इंडियन कॉन्स्टिट्यूशन के निपाल सुबह शेड्यूल चनखिबा नुमित अगस्त की कुन लिसिंग अनि कुन तरुक न लाकपदा मणिपुर ह्यूमन राइट्स कमीशन के मेंबर ओइरंबा एनजी नोंगयाइना मियामदा यफा पाउजेल पिरकली मणिपुरी सिंगना मणिपुरी लोलबो संविधान के निपाल सुबह शेड्यूल चन्नबगी इहो लिसिंग अमगा चमापल यांखैदगी हौरे हाइबयाई इहो असिदा सिविल सोसाइटी ऑर्गेनाइजेशन लिटरेरी अमसुंग कल्चरल ऑर्गेनाइजेशन अमदी पॉलिटिकल पार्टी सिंगना थौदांग लौखी मरु ओइबा इहोदी मणिपुरी लैंग्वेज डिमांड कोऑर्डिनेटिंग कमिटीना लुचिंगदुना लिसिंग अमगा चमापल मरफु तरेतगी लिसिंग अमगा चमापल मरफुदरा निथोई फावबा लुचिंगदुना मणिपुर अवांग नोंगपोक अमसुंग बांग्लादेश की मणिपुरी सिंगना कथोकदुना सरुक याखिबादुनी मतोलोंबा इहोदी प्रोफेसर एमएस निंगोंबा मणिपुरी लोल की मपा चेयरमैन MLDCC ना लुचिंगदुना मखोई तरुकना बोट क्लब दिल्ली दा सिद्रिबा फावबा लिसिंग अमगा चमापल मरफुदरा निथोगी अप्रैल 19 मे 15 फावबा लेप्तना चरा हेनखिबादुनी मतमदुगी इंडिया की प्राइम मिनिस्टर PB नरसिंह रावना हाइरकपदगी अखोइना महाकवारी सनखे मतमदुगी CM RK दोरेंद्र सिंह सु यावखे वारी सनाबदा यानबा अमा पुरखे मणिपुरी लोल 8 शेड्यूल चनबा अमसुंग कंगलादगी असम राइफल्स होंदोकपा यानबा अमा पुरकपदगी मे 15 लिसिंग अमगा चमापल मरफुदरा निथोइदगी मतम कक्तना चरा हेनबा सस्पेंड तौखे यानखिबगी मतुंग इना यूनियन मिनिस्टर ऑफ स्टेट होम MM जेकोब इम्फाल दा लाक्तुना अगस्त 12 लिसिंग अमगा चमापल मरफुदरा निथोइगी नुमित युंगबा मतुंग फॉर्मल फंक्शन अमदा कंगलादगी असम राइफल्स होंदोकपा हौखी पार्लियामेंट के नोंगजुमी फम अगस्त 10 लिसिंग अमगा चमापल मरफुदरा निथोइदा मणिपुरी लैंग्वेज बिल अमा पुथोकलबा मतुंग पार्लियामेंट पास तौरबा मतुंगदा 8 शेड्यूल दा चनबा लोल अमा ओइखे MLDCC की नेशनल कन्वेंशन अमा कसार असम दा मार्च लिसिंग अमगा चमापल मरफुदरा हुमदोइदा फमदुना MLDCC डिजॉल्व तौदुना मणिपुरी लोल चौखटनबगी थबक तौननबा मणिपुरी लैंग्वेज डेवलपमेंट सोसाइटी कोबा लुप अमा सेमखे लुबसिना वारी सनादुना मतमदुगी चीफ मिनिस्टर रिसांग कैसिंगना मणिपुरी लैंग्वेज सेल एजुकेशन डायरेक्टर एस दिसंबर 3 लिसिंग अमगा चमापल मरफुदरा मंगादा सेमखे सेल असे लिसिंग अनि तरा हुमदोइदगी लैंग्वेज डायरेक्टोरेट ऑनख्रे लोला से चौखटनबा मणिपुरी लैंग्वेज यूनिवर्सिटी लिंगबा सेलियक्टा मैतै मयक हापा महै तंफम संगी टेक्स्ट बुक मणिपुरी लोल ओहनबा क्लासिकल लोल ओहनबा ऑफिशियल लैंग्वेज एक्ट 1979 मपुंग फाना चनहनबा अमसुंग ब्रिटिश ना इंग्लिश लोलबो मालेम गी लोल ओहनबगुम मणिपुरी लोल मालेम गी थाकता सेमगतसे बोट क्लब दिल्ली दा मतम कक्तना चरा हेनबगी खोंजंगदा सरुक याखिबा मखोई तरुकी लेमहौरिबा पुंसिबु ngak सेनबा स्टेट गवर्नमेंट ना अखनबा थौरांग लखतसे हाइरे लोइसलकपदा मरबा पाव अमुका हना पिजरी मणिपुर लेंगाकना सेंसस की मतंगदा चपचाबा वाफम मियामदा खंगंदना लरिबा असिगी मतंगदा हयेंगदगी एजुकेशन हेल्थ वाटर सप्लाई अमदी इलेक्ट्रिसिटी डिपार्टमेंट नतना लेमहौरिबा डिपार्टमेंट पुंबा बॉयकॉट तौरगनी हाइना JFD ना लाउथोखरे मणिपुर NRC अपडेट तौरबा मतुंग सेंसस तौनबा सेंटर की लुचिंगबा सिंगदा तक्सिलुनबा BJP मणिपुर प्रदेश के MLA सिंह अमदी पार्टी की लुचिंगबा सिंगी मिहुत कांगबो अमंग सिनुंगथिल दिल्ली की दमक इम्फाल थादोखरे मणिपुर की ओइना हौजुक ओइदिबा फिबम असिदा सेंसस मतम खरा यैथोकपिनबा हाइबदा सेंटर न यारक लोइदबा लेति हाइना MPCC की प्रेसिडेंट ओक्रम इबोबिना हाइख्रे ngasisu mafam kayada miyamna general strike sogatuna lambi thingbagi khongjang changsilli
amadi driver singdagi sel khaige yadabagi Jiribam ge SP na driver singda miot minai chathari haina TDC gi president Hizam Ranjitna maral sikre Hauzik fauge oina dai sibina sandok chaba Manipuri pau matang asida loisinjare medeng tabri ba pumnamak po amuka